Image Paodam miyeng tabiri besingbu khurumjari ngasigi maruiba pau pijari. Manipurda ahanba oina rape case ta chenaba miyoi phangsi tawduna hatnabagi rai pikre. Scientific methods of beekeeping for doubling farmers' income haiba hiramda numit 8 ni chatharakiba training program loisinkhre. Loinana Kuki FC amasung Lalpani FC mai pakre. Paumacha khaina pijari. Manipurda ahanba oina yamna tangna thokpa court ki rai amagi matung inna chahi nauri binupi macha amabu izat manghanbaga loinana hatpikibagi thongdok amada chenaba miyoi amangase courtna aroiba hearing chatharaba matung phangsi tawnaba rai takre. Special Judge Pokso Senapati gi Nautuneshori Devina takiba judgment amada accused ase phangsi tawnaba khangankibani. Ngasi takiba rai aduda R David chahi kunmari apopa Ngaunirang Elias Jarang Maram Khabanam Village Hairiba Miyoi asi mahakna chathakiba rape case adugi maralda phangsi tawnaba rai adu takibani. English ani taramanga gi December tang kunmanga da maramgi Kavanam Khulda chahi mariga tha ahum romta ngairi binupi macha ama rape tawraga hatokhibada chenaba accused R David chahi kunmathoi apokba Ngaunirangbu phangsi tawduna hatnaba special judge Pokso Senapati Nautuneshori na ngasi rai takre. R David ase English ani taramanga gi December tang kuntareta Mau police na su moto case malokatlaga phakibani. David faraba matung wahang pahang chathabada haidurakpadagi chahidumaki December tang kunipanda nupimacha adugi asibak chang phangki. Madudagi postmortem tawbada sexual assault tawkibagi report phangbadagi police investigation chatharaki haiki. Masigi tungda chatliba thasagi tang ahumda David po under section 376 IPC RW section 6 Pokso Act amasung section 302 IPC gi makada chasit thangat padagi ngarang hearing chathabada special judge Pokso Senapati Nautuneshori na R David mara lairi haina lauthoklaba matung ngasi court na phangsi tawraga hatnaba rai takibani. Victim family da rape tawkibagi lupa lakh tare hatokpigibagi lakh tara yauna apunba lupa lakh kunmanga lising yangkai compensation oina pinabasu order thoki. Rape tawraga hatokpada chenabasingda court na sibagi cherak pibasi Manipurgi oina ahanbani. Sep Manipur University Sep Manipur haiba pandamda Manipur University gi AP pande lauthoknaba khongjang saugatladuna kawa bazardagi Manipur University fawba khongchat ama chatkre. Khongchat aduda saruk yakhiba hanagi minister Okram join haiki Manipur University dagi BC pande lauthoku haiduna haurakliba miyamgi irang asida Manipur sarkarna tumina laisinkhibadagi Manipur kandaba yade haibagi wakhalonda BJP thadokibani. Manipur amasung center lengakna BC pande lauthokpagi matangda tumina laisinbasi yaningde BC pande na maram oiraga mahairoisingi academic atmosphere kahenba haibasi achumba oiroi miyamnasu yadraba mahairoisingnasu yadraba staff nasu yadraba pande na masida Pakistan gi martial law chalaibagum chalaiduna laibasi yaningde BC pande lauthoknaba mahairoising amadi miyamna akanba kholau lauraba fawbada mana pangba mi amagum Manipur lengak amadi center na tasanaduna laithokpa asi yamna ikaningaini. AP Pandegi wathok asina India gi atai state singda tawramba thoklabadi Prime Minister Narendra Modi amadi mari lainaba official singna tumina laithoklamgadra haina hangki. Ngammi haidana Bharat Sarkarna namna tawbasina kari tholake bu ngasi di lahlobi rang lahlisine. It is the Bharat Sarkarna ngammi hapikwa state ni haidana nampuda namna tawbibado Maduna Manipur lahlobi rang lahlidina. Namna tawbana osicho Manipur University ngasi tawlise nampuda Tauri Baneva. Masigi, Saja che, Masi, Summayam che, Manipur Prajagalin, Tenagay, BJP Tokne. More Trade Center ge Convention Hall da plastic 50 micron makada laibasing sizinaba lep da si haibagi matangda awareness campaign ama Manipur Pollution Control Board na sinduna pangthokre thoramadu da Manipur Pollution Control Board ki chairman L Radhakishore additional superintendent More K Robinson MPCB gi
Law and Administrative Officer T.S. Jiten Kumar K.H. Tomba Singha Scientist MPCB na mayay tangbal lawduna pangthokpa duda More da layriba tongan ba lupki luchingba sing More Consumer Club KSO gi miyoy kaya yawki Awareness campaign loiraba matungda More Hospital amadi More Police IB da 69 suba bana mohotsav ka mari lainna Uchara kaya su thaki tharom aduga mari lainana Manipur Pollution Control Board ki Chairman L. Radhakishore na phongdokhibada Aikhoi miyoibana hingbada amadi environmenta u panbi kaya na pirakpa oxygen na miyoiba amadi jiba panba kaya hingba ngamlibani taruba More amasung More Hospital oinaba u panbi sing asi thakibani Hauzik malem asi climate change lakpa ozone layer patharakpa mayam sina maram oirakanda environment kanaba hotnadaba yadaba lakpadagi Manipur miyamna Upanbi kaya thaduna environment asibu kanminasi haina phongdoki loinana Manipur gi praja miyamna su mateng tawbiu haina phongdoki Lamdam asida lairiba mahairoi singda chawna chaitheng piriba thongdok wathok sing parwaisin puraktuna mahairoi singbu netana mahai tamba phanghanbiu haiduna ngasi Private Schools Development Council Thawbana Council asigi manungda laiba school singda slogan kaya lauduna protest tawkhre Mahiroi Singna Magi School Singda make education free zone immediate solution on present issues and problems of border pillar number 81 immediate solution on BC Manipur University disclose framework agreement by GOI release RSF volunteer stop torture on student communities haiba pleka sing sizinaduna kholau kaya sulauki Kabui Mothers Association Kamana Senduna ngasi Imphal gi Kakhulongda Kamagi President oiramba Laikhidraba Kakomlunglu Laikhidabagi Komon pangthokre Thorom aduda saru yakhiba hanagi Deputy Chief Minister kai khangamna haiki Kakomlunglu kamai asi khunai sida khunda laitariba phurupcha kayagi marakta nungsi chanaba apunbagi saktam kannanaba honabada yamna chawna thaudang lauramba imani Asigumlaba Puariga Sago Naraklaba Chingmi Tami Anigi Mari Fagatnanaba Amadi Hauziki Kunaida Chingmi Tami Anigi Maria Sibuhena Fagatnanaba Hotnaragadaba Matamasida Imana Laikidaba Sida Aikoi Punamaki Mangzabani Maramasina Manipurda Kundamina Diba Chingmi Tami Ani Asi Tana Thanaba Yadraba Kubakunamni Masi Kanagumba Miyoi Karana Kaibung Tanaba Selakpada Aikoi Punamakna Tenaminasi CCS Kegi Vice President Jitendra Ningombam Nahaiki Kakomlunglu kamay lamdam sida furup singi marakta nungsi chanaba apunbagi saktam puraknaba hanba laitana hotnaramba imani mahakti iramdam sida hawgalagliba nahasingda nungsi chanaba amadi furup asigi apunbagi saktam kannanaba nahasingda thauna inot hapa imani Thoromaduda Sagolban Kendragi MLA RK Imo Amuko UCM CCS ke Desam Kanglamai Amkil All Manipur Muslim Women's Development Organization United Kabui Association IPSA League of Fort World Peoples of Kanglai Park All Manipur Tami Chingmi Apunbanu Pilop Jaliangrong Union Naikanglong Paina Chingba Lukayana Saruk Yaki Ngaseyo pung tara taba matamda MSGS Thangkolon Enterprise ki proprietor Thongkolong Haukipna Napsagi Oina More Block ki Anoba nominee oiraklaba matung ngasi Methagi Ching Sing Agent Singda Yenthokpa Hokre Thoromaduda Aits Nando Secretary Kisan Morcha BJP Manipur Pradesh Sarukyaki Ching Yenthokpagi Thorom aduda Agent Singna Thagatpa Phongdoki Loinana Moregi Hauzik Napsagi Card Pairiba Mi Masinga Lengakna Pitharakpa Ching Sing Asiga Yengnabada quantity Chanadaba Kaya Yaubana Manipur Lengakna Ching Sing Khara Hengatpio Haina Phongdoknaki Napsagi More Block ki nominee Thangkolong Haukipna Phongdokibada Mahakpu nominee oina khanbirakpagi damakta Technopol gi DC amasung DSO bu thagatpa phongdoki loinana Moregi damakta thadarakpa Rasan Singh Ching Changnaina miyamda phanghangani haina su phongdoki Makhatana DC DSO ga tanaraga miyamgi cheng mapungphana phanghanaba su hotnagani haigi Scientific methods of beekeeping for doubling farmers' income high Bahiramda Nimitare Nichumna Chandelgi Zafau Village Community Hall the Chatharakpa training program Silosin Kre Central Agriculture University Vice Chancellor Professor M. Premjit ki
Liching Makhada Integrated Beekeeping Development Center Project Director of Extension Education Kau Infana Sinkiba Training Program Lucian Bagi Thoramda 11 Pantha DCC Chandalgi ADC Member SS Manglemna Chief Guest Jafau Village Chief Maipak Ngamon Sangna Function President Aduga Jafau Village Ki Assistant Chief W Hema Singh Monsang Amadi Haumi Research Guild Manipur gi Vice President S. Robin Anina Guest of Honor Sing Oiki. Thoramduda training fanglaba Jafau Khulgi Lomi Singda certificate Singsu Yentoki. Thoram Aduda Saruk Yakiba project asigi principal investigator na Koyok Pagi Matangda Nitina training Piki. Thasigi Kunipangi Nuktilda Kangabok Jerapur Dagi D.H. Zeppelin Chahi Tarahumdoi Angangasi Isingda Iraq Nabadagi Tawal District Hospital da Bukhat Pada like Nabangam Sikibada Dr. Singna Jackson Dabadagi Sikibani Haina Miamna Irang Horotuna Hospital to Gaiba Dr. Ramadi staff Sing Puki Bagi Mayok Ngasi Medical Directorate Lampelgi Mamangda Dr. Yauna staff Singna protest Okri. Wakan Fangi Pleka Singda Asibabu Doctor na Hingatan Bangamde, Dr. Amadi staff Sing Pubuda Jenaba Sing Pagadabani, Dr. Lainati Haiba Wahai Sing Iki, Mifam the Saruk Yakiba, District Hospital Tawalgi staff Amana Pongdorapada, patient partina, Hospital da Lani Mong da Tong Chatabayaning de security ki Ahobalay Haki. Security fazana matik chana pi da zakada akoi duty to bangam jaroi adagi mangi tai bu mayam du di ko men ko kai na torok pi na to pe du ka akoi di security di zakama da akoi duty to base akoi na isu amaroi doctor kugi basisu asimki kan dem ne akoi da Ngarang numidang pung tare tabada More Bazar ge UBI Bank ki mayok na bada laiba furniture dukan oiramba amagi mamangda bom oiramgatra chingnaba bag amalairam-badagi kudakta More Police ASP Robinson SDPO Sandip Gopal Das DSP CDO ge Thomas Tokjom 11 AR More yauna apunba timna mafamaduda miyoi amata chathok chasin tawhandana thamlaba matung Ngasi Imphal dagi bomb expert team lagtuna ngasi ayupong mga makai tabada bag adu check tawbada RDX RCID bomb oiramde bomb adu 1.2 kg lumi hairi bomb adu ngasi ayupong nipan muk tarakpada Howland 5 village dagi khara chatlaga leiba mafam amada asoi angam yauduna pokayan kre hairi India ke state khara da chana bahau khraba tare suba central pay Manipur lenga ke employee sing da su chana halu haiduna M2N MGO gi JAC na changsilak pa khongjang ngasi ga thana numit chama kuntrani 20 shukre khongjang asigi manung chanda ngasi lampel da leiba Directorate of Family Welfare gi loisangda loisang asigi employee sing na wakan fam pamkre wakan fam asida saruk yakhiba laimayum suniti devi na pawmising da haiki India ke state khara dana chana bahau khraba tare suba mission Manipur gi employee sing da su chana halu Manipur lenga ki makhada thabak tawriba employee singi awaba su lenga na khajitang khangbiu employees sing na thingnariba awaba khudong chadaba si yenglaga athuba matamda lenga asena Manipur da tare suba central pay athuba da chana halu ngasiga thana numit chama kuntrani 20 suraba employee singe khongjang asibu lenga na thawoi da haibasi ikainingani Matam kayagi mamangdagi nagagi waroshin puraknaba India government amadi Indonesian IM gi marakta wari sanariba asida aroiba waroshin purakpada Manipur gi apunba saktam natraga ngangkhoida singnaba thabak thawong singna hiram amatada mepaiba pokhanba yaroi haina UCM amadi CCSK na kauriba pungkun mari ki general strike asi all Kakching students union na mapungphana sagotkani adubu hauzik oirakliba issue sing asina maram oiraga Lairik tamba fanglagtabana syllabus mapung phawra roidra haibagi mipaiba kaya poklakpa asina strike asina school gi mahiroi singdadi akaiba apanba pibidana ba aksuna appeal tarokli Amaromda haujek mathau ningthijana tawriba district singi DC SP singnasu mathau mapung phana hanagum thabak tawbiduna Manipur gi saktam amadi apunbagi ngamkhai ngakpada achauba thodang lobiyu hiramsida paliba lengakna miyamgi mipaibasi thauna fana Mayok na biduna miyam butangdu laita hanbiyu haina aksugi president na thadorok pacherol amana phongdorok pagaloina na Kakching iramdam asongi imai ben Mayrapai B club organization amadi CSO singna su general strike asi sagat biduna mapung phan biyu hairi
थासेगी हौकिबा तांग कुनिपान थांजनमिकी अयुपुंग मापन मखाइरोम ताबदा कक्चिंग लाइथगो लेकाइदगी यंखोम ओंबी सोनिया देवी मपुरेबा यंखोम जुगेश्वर असी चिंगनानिंगाई ओइबा मोंगदा असिबा हक्चांग ओइना फंकिबा अदु मसा मथंता सिजबा मानदबना मरम ओइरगा मिसी असिगी मतांगदा अचुंबा लंगला लंगचिन पुथोकपिदुना मरा लेबसिंग दंदी पिबिनबा अमदी लंदम असिदा असिगुंबा थौदोक वाथोक असी अमुखन्ना थोक्तनबा वार्ड नंबर 10 क्लब की माइकाइदगी मरी लेनबा ऑथोरिटी सिंगी पुकनिंग चिंचिले हाइना आइडल क्लब कक्सिंग वार्ड नंबर 10 की चेरोल अमना फोंदोरकली रोहिंग्या मुस्लिम सिंह लेबाग असेदा चंगलकपा ngamdana लाइमी सिंहबु ngaksenbagi thabak paikatnaba khangankhre amadi state singdasu makoibu santorakpa ngamhandanaba khangankhre haina center na phongdorokli Union Home Minister Rajnath Singhan haiki Rohingya sing changlakpa thingnanaba BSF amasung Assam Rifles sizinari leibak sida hanana changlakhraba singbu santoroktanaba mafam amada punna thamnabasu khangankhre hairi Trinamool Congress member Sugata Bose na haikibada Ministry of External Affairs na Bangladesh da Operation Insaniyat Operation Humanity chathari aduga leibak asidagi Rohingya singbuna tanthokli Rohingya missing Lisingnipurom India da lai hainasu MP Sugata Bose na haiki Sugata Bose ki wafam adugi paukum piraduna Minister of State for Home Affairs Kiran Rijiju na haiki India khaktana refugee singbu laukselli haibasi laibak thiba wafamni leibak asida changjarakpa singbu laipam pibana leibak asigi miyambu yengsinbadagi hengedabani haibadi nate ahanbada leibak asigi citizen singi yaifanaba thabak laukhetkedabani Sugata Bose na changjarakpa singbu changjafam piba haibasi Indian tradition ni haina wafam phongdokhibani Imran Khan ki party Pakistan Tehreek-e-Insaf PTI na Prime Minister Narendra Modi yauna sak laibak singi luchingba singbu mahakna Prime Minister oina wasak laubagi tharomda yauruna bachebau piraklaba yai hairi July kumanga da pangthokiba general election da Pakistan Tehreek-e-Insaf na khwaidagi masing yamna kaba party oikibani adumoinamak masa mathantana government semnabagi masingdi khara watli chahi humpumanga surabai Imran Khan haiki Pakistan ki Prime Minister oina August 13 da wasak lauraba yai party asigi luchingba amana haikibada Pakistan Tehreek-e-Insaf na South Asian Association of Regional Cooperation sak luchingba singbu wasak laubagi tharomda jebau pinaba party na khanari amaromda PM Modi na Imran Khan ki mafamda nungaiba phongdokre Khan asu PM Modi da thagatba phongdoklakre English ngani 15 gi December da Narendra Modi bu wasak laubagi tharomda matamadugi Pakistan ki Prime Minister Nawaz Sharif sarukyaki sanabagi pau All Jiribam Sport Association Azad Jiribam na sinduna Jiribam Government Higher Secondary School ki playground da thasi kuntare tagi hauduna tim tara nitoi na saruk yaduna chatharakiba taramanga suba Chandam Inunganbi Memorial Mini Boys Under 13 Football Tournament 2018 gi ngasi sanakiba league round first match da Kuki FC na Oriental Club Babu Parabu goal 3-0 da maitiba pikre aduga second match da Lalpani FC na RYC Ramzai Zangbu goal amasuno da maitiba pikre All India Saisinkai Sinto Rayu Karate Do Federation Sinduna Thasagi Kunipan Amasung Kumapanda Kolkata Netaji Indoor Stadium da Pangthokiba 4th International Karate Championship 2018 da goal amadi silver medal laraklaba Chakram Raju Singhabu Kekru Yari Club Yaripok Kekru Youth Development Club KDYC Kekru Ideal Progressive Committee KIPC amadi Laikai Miyamna Haraukte Yamna Opagaloina na Pukning Thawikre KYC, KDYC, amasung KIPC na puna sinduna Kekru Nongpok Ningthau Panthoibi Laibung Community Hall da pangthokiba thorom aduda Wangkim AC gi MLA Kaisam Mega Chandra Singhana athoiba mithunglen KIPC gi President Longjam Ibo Chaubina thoromapu aduga MPCC gi spokesperson N Bupendra YMC Ward number 9 ki councillor Srimati L Kamala Devi Ward number 9 ki ward member Singh L Memtombi amadi M Selung KYC ki President National Youth Awardee Athokpam Sunil KDYC ki President L Iboyaima NE Karate Association ki General Secretary International Referee MD Talas Ahmad Imphal East District Karate Do Association ki President MD Basir Ahmad LICI Kaksing Branch ki Insurance Chief Advisor L Somarendro amadi medalist Raju ki Apopi CH Laibina akhanaba mithunglen sing oina pampam langda lengsin ki
Kolkata da pangthokiba International Championship aduda Rajuna Senior Category 60 kg ki kanglupta gold amaga silver medal amaga lawrakpa ngamkibani hairi. Chakpram Raju Thawal District Yaripok ke crew matak laikai Chakpram Ingocha amasong Laibi Devi anigi machanupani. Championship aduda saruk yaruba coach amadi Sanaroi Singh ngasi Impal Airport thunglabada miyamna haraute yamna oki. Tungda Sanaroi Singh adugi magi pokna pamlai kaida pukning thogatpagi thorom kayasu pangthoknaki. Kekruda pangthokiba thorom aduda Sinlang liba Loop Singh amadi miyamna medalist taruktasu achamba kudol pot sing tamduna pukning thogaki. Aroibada maroiba pau mohna pizari. Manipurda ahanba oina rape case ta chenaba miyoi phangsi tawduna hatnabagi rai pikre. Scientific methods of beekeeping for doubling farmers' income haiba hiramda numitare ni chadharakiba training program loisinkhre. Loinana Cookie FC amasung Lalpani FC mai pakre. Ngasigidamaktadi Paodam matang sida loijare miyeng tabiribasingbu.